State asigi lau singo bagi thabak singda lengaki maikadagi ahemba meeting changnaba planning department da wari sandaragani haina Chief Minister Kem Chana phongdokhrei ngasi iroi semada laiba Central Agricultural University CAU da pangthokiba ahanba AGRI-YOUTH PARLIAMENT kumcha inglising anil kungataruk loisinbagi thoramda Chief Minister Yumnam Kem Chana haikibda laiba gasigi apunba mi singi Chada Yankhaini Pandi Lomi Oiduna, Low Singo Bagi Tabak Thoram Sing Chatanari, Amadi North East Kinaha Sing that Tonga Makari and Noba Wakalon Kiaga Loinana, Low Singo Bagi Tabak Chatari, Amadi, Haiba Tabak Sing Asibu Hena Komang Chow Sina Junction Bangamnaba, Lingaki Maikadagi, a handbag Mating Pinaba, Planning Department, Wari Sandaragan Hena, Fondo Kibaga Loinana, Asigum Laba Sing Taninga or about Parliament Sibu Pangto Pagidamak, University Asige Vice Chancellor Dr. Anupam Misrabu Tagatpa Fondoki. तो हमारी मैक्सिमम मेजॉरिटी पॉपुलेशन एग्रीकल्चर में है तो वाई शुड नॉट गिव इम्पोर्टेंस टू एग्रीकल्चर बट हमारी स्टेट स्टार्टअप है आई स्पीक टू माय ऑफिशियल्स ऑफ प्लानिंग डिपार्टमेंट ये एग्री सेक्टर को ज़्यादा से ज़्यादा बच्चों के लिए फायदा दे देना चाहिए Amaramda lebaga sige North East State Singi Agriculture Potok Sibo Market ta mapungfana yohanba khagnatana potok marang kaina putokpa amadi law singu bagi thabak thoram singda hena komang chaw sinaba bandem kya ge loinana pangthokliba thoram asiga mari linana CAU ge Vice Chancellor Dr. Anupam Misrana State Asida tonga ba lebak singa Kangfagi lambina chatoka sinyaba economic hub ama oiriba mafam ama oiba khagnatana Southeast Asia ge lebak singa dharma amadi chakchada manaba kaya upafangli masigumba kaya asigi mathakta mafam asigi bio economy fagat aba asigumlaba parliament asi pangthokpani haibuwa from sing phongtoki even kaka they are also using some particularly different name some food product in different name so that ecological we are similar but we had a political boundary. How we can across this political boundary? Why for development of economic development or development of the bioeconomy of the